Hi everyone, you are watching PK Top 10 Episode 2. Pothaminasi Kaminasi ki Top 10 ani subu episode asida miying tabiri bukunmang po kamisor ning sojan taram okseri. Ngasi ki ani subu episode asida social media da Manipuri ga mari linaba acting to birakhiba isai no minus jing kaya man thagat birakhiba dudagi miyam na masing yam na light to birakhiba sing adudagi khangasaraga Top 10 gi episode asi lokujabani maramaduna haribe episode asi yengdringi mangoina na adom adom na Hari channel asibu subscribe to biba amadi bell button nambiba copy ganu maramdi makha taramne yengbagi tanja do dominasi so haujarage hojik countdown haujarage serial number 10 sida soibam ili mahaki 1.44k si light to biro ko thengna bana ikona serial number 10 na thamjare so number 10 hadana pangbi maki video sida apun bada 1.45k de like ikona pangbi aduna serial number 9 na lejare miyeng tamin serial number 9 Mombia anga sidi nang nusi habse singarage I love you as aduna hana hay bakay daw geba Howjik tining batung jare nang segi ojere Konsum maki video sida light to birakhiba masing asi 1.46k ni maramaduna miyeng ta 8 Karigamba nangonda kanagumba amatuna call tawbiraktraba message thabiraktraba ena gari sinungai taw khaluno asine matam sigi sangsar haido no ekoi dilaradana ishor fawba agi punsida karigamba afaba fataba thawdo lakla kanda da ningsing bani adubu hai hai ne ekoi dimiye ne ningsing jeraksinida ekoi jemu thawta labu kasta serial number 7 moramba mahaki video sida punna light to birakose 1.53k ni miyeng taminasi serial number 7 Namai mat furje branded furje ko segai diko aidina nati saro haiji ni ai wasa izini segai dina ni majara serial number 6 yoksindere serial number 6 da manau aidana tengnaje mahaki video sida punna 1.56k si lebiduna serial number 6 da miyeng ta fang bigini serial number 6 serial number 5 toy laimayom mahaki video da apunna 1.77k si flight pangjaduna serial number 5 da laibire so miyeng ta serial number 5 film gi mahaki video sida punna likes 1.84k pangji maramaduna miyeng taminasi serial number 4 Miying tabiyo PK Top 10 Pothaminasi Kaminasi hariba YouTube channel asina episode 9 sandok sagadaba sen PK Top 10 soibi mau haidana tengnade mahaki video sida punna 2.02k like ikona pangji
maram adun miyeng taminasi. Chair number 3. Kuman karam mamangi episode ta serial number 1 da top 1 da top 10 mang da top 1 da latest oina pangbiba haujina episode 2 sida mahak video se koina serial number 2 da pangjare Chair number 2. I love you. ꯑꯁ! ꯅꯣꯏ ꯑꯩꯈꯣꯏ ꯇꯤꯂꯥꯔꯗꯅ ꯏꯁꯣꯔ ꯅꯃꯥꯏ ꯃꯠ ꯐꯨꯔꯤꯠꯁꯦ latest oina laigadribasi episode 2 sigi serial number 1 da lerisi thoi mahakki ek asida 2.54k phangbiduna light phangduna serial number 1 da leire miyeng taminasi thoi gi Chair number 1. Ngaro apta lai chaba. Ngasi di ngaraw yaudassu saroba. Tali chiche, ay ngaro yaudati chak taninge, ay ngaro chadi hashidi. Sige bungo, ngasi di ne ngaraw yaudassu. Nashali kanagidamag. Kristi yare. Yare.